Mirel Mingsel YouTube channel sige may kailagi. Mayam ubikas NBS na ikong noona taram noksari. Mayang mafam do kudol tamjana bagidamakta nga sisu ano ba full horror story makakpudo na lakshari. Wari sige mamingdi. KALAKCHAOBA. Wari si hingli ba madilay kiraba kanaga sumarilay na jadi. Ay bimahang na wakal na mapungpa na sagat serektun isa bani. Soy kilan kiba kaya yaurak labasu mayam na ngakpi na bagita magnulok na haisari. Hauksik amuk tami na rasi KALAKCHAOBA. Wang sauna ning tisa na pazera ba yung maduda. Zelis po na mapairaga. Sofa do da hipto na layri. Mahana siyong na layrak libas siya. Kuira ba ni? Tanja do da mamana mahag na layri baka do da sanggak do na khairai. Ibo nga, namana ba lahaw rin niya nang ba? Kumo o makhada lihaw raban ni ko. Zelis siyam na tan na khairai. As ima, ay kada sangalak pa yadro. Ay tali, makhada kumlak pa. Sanghalo. Mamana. As nang sidi ko, kamay na ngang na ni idea. Tansutan man kaya nang sibo ngo. Zelis na. Kay no ima. Nga si kakta na ay ni yung sida layraga pothaba fungisi. Karang kanda bu ay pothaba fungigi. Nga si ay nasaurak na niya. Gari thagdolaga satkid badagi hanjalo siya ni. Mamana. Hoy ni. Itsa si pothaba sangjadi hayba imasu kangini. Adubo makhada kumtarak pa hawbadi nang ngamidana. Adugi haybagi wani. Yare. Himana namana ba singdo thajelak lagi. Si hayram duna mama ibi amado makhada kumtakri. Ngay haki matung pritam na. Oy, nasi kaktro ublay siya. Haying daydi shooting amuk tawdo erong ganina. Zelis na. Haying daydi shooting lay. Rajes na. Hoy ni. Handak din nang ngakta ngay kriba film sing siya. Nang naloing pala niya Manipur film sing siya pritam na. Ado di kayo no ay ko'y tawday hina fazaba hero ka na layigin na husik po. Zelis sumamana ba sing dunaga maabot hagalak pa sila di. Nokto na fodo tamkraga hayray. Harigum da na ay na film kumba horak pa do ay do. Ado da di kayo no ninoisu kangi do ni. Ay na director sing manakta sat na tawi may hamdo. Ado ba husik di. Maghoy no ay na ay giyum da lakta na ay bunyek lare da na. Pritam na. Hoy niya. Nang si film di ontong na paman niya singro. Zelis na. O ado, hauzik di ay na film pamdri. Film na oy na ay pami. Ado na bunong mata pothaba fangdri. Ay shooting mayam sina niya. Nga si kakta niya ay na ulay paray tawraga yung dalay risi. Rajes na. Ado bay. Nang bu handak film kayamok no namisibo. Maming bukay kay kawgay. Karam kanda no release tawdoy ba. Zelis wakal kando na mga to hay fit layraga hayri. As bay. Film si kayano ka gyan tadrita. Dari maming kaway ka gyan may na matatadra po ni. Sida ni ay nagkong ngaw da na nakoy da ay driver su oy na ba ay gimating su karapang na ba ang matang tiroon haydo. Noy fangye ahan bala di ay gimating karapang birami. Hauzik din ako'y su light hook to ito tawragali. Pritam na as ay ko'y su tabak lay tawri ni kadoraga. Rajes na. Angang hayraga ay ko'y lekay da angang amadilay. Mako'y mamamasatang laybani. Iyam na waba layra ba imong ni. Layri kasu dum haybagum tawbani. Ado ay natawra siro. Mawira di nanggi mating pang ba nanggi skill do kay ka mangondaloy na magsinaro. Layri su haybani na niya. Mana sumngam na ba tawsani. Pasyabo di nang naghang na dum tawro. Zelis na. Hoy ay su angangoy na pa. Ay ngondagihan ba di talini mi maya mamangda putok pa imot kamot laga lakpa di tandro. Rajes na. Ado susumi. Ado budi ausiki angang do. Masaka di tina napan hey. Ay ko'y lekay like sabi sing mangondoloy na mangawin ni kayo. Zelis na. Ay ngondagihin trabuhay sibo. Rajes na. Hera heloy da ado budi ya. Layra sudan na ba mana itaw di kamay ni hindoy no. Zelis na. Ado nita na. Ado di fare. Ay ko'y sa alaga niya. Amok ta hayro siro. Natraga na nang nooy na hayra giro. Angang dudang. Rajes na. Ay na hayra suyay. Ado nga sinang su sang banina. Ay ko'y ngayak ko'y tokoy na hayro rasi kayo. Hayang day di dum lao hayra masi. Zelis na. Fare niya. Ado may natawasi.
ꯑꯩꯁꯨ ꯍꯥꯟꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯅꯤꯡꯉꯤ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯆꯣꯞꯀꯗ꯭ꯔꯥꯗꯣ ꯄ꯭ꯔꯤꯇꯝꯅ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯅꯤ ꯑꯗꯣ ꯔꯥꯖꯦꯁ ꯅꯪꯅ ꯍꯥꯏꯔꯤ ꯑꯉꯥꯡꯗꯣ ꯒꯥꯔꯤ ꯊꯧꯕꯒꯗꯤ ꯍꯩꯕ꯭ꯔꯣ ꯒꯥꯔꯤ ꯊꯧ ꯍꯩꯇ꯭ꯔꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯖꯦꯂꯤꯁꯅ ꯍꯣꯏꯅꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯔꯥꯖꯦꯁꯅ ꯍꯦꯔꯥ ꯑꯉꯥꯡꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯥꯅ ꯍꯩꯇꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕꯅꯤ ꯋꯥꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯅꯦ ꯌꯨꯝꯗꯣ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯒꯥꯔꯤ ꯊꯧꯕ ꯆꯦꯛ ꯁꯨꯕ ꯑꯁ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯁꯨꯕ ꯑꯉꯥꯡꯅꯤꯕꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔꯁꯨ ꯆꯥꯎꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯅꯦ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯔꯥꯖꯦꯁ ꯍꯣꯏ ꯂꯩꯀꯥꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯌꯧꯔꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯌꯨꯝꯗꯣ ꯊꯝꯅ ꯆꯪꯉꯛꯏ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝꯗꯣ ꯄꯤꯛꯇꯛꯅ ꯃꯑꯣꯡ ꯏꯇꯥ ꯇꯥꯗꯅ ꯂꯩ ꯑꯗꯨꯕꯨ ꯌꯨꯝꯗꯣ ꯃꯁꯥ ꯅꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯌꯨꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯉꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜꯗ ꯑꯍꯜ ꯈꯖꯤꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯃꯥꯡꯗ ꯑꯦꯟꯁꯥꯡ ꯈꯔ ꯊꯝꯂꯒ ꯃꯄꯨꯟ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯔꯥꯖꯦꯁꯅ ꯏꯅꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯔꯥꯖꯦꯁꯅꯤꯅꯦ ꯏꯅꯦ ꯁꯅꯥꯔꯩꯅ ꯍꯩꯃꯥ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯅꯈꯣꯏ ꯑꯍꯨꯝ ꯆꯪꯉꯛꯄꯗꯨꯗ ꯃꯁꯛꯀ ꯑꯃꯠꯇ ꯈꯪꯉꯨꯗ꯭ꯔꯦ ꯆꯪꯉꯛꯎ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯔꯥꯖꯦꯁꯅ ꯂꯣꯌꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯃꯥ ꯎꯅꯕ ꯂꯥꯛꯄꯅꯤ ꯁꯅꯥꯔꯩꯅ ꯂꯩꯇꯦꯅꯦ ꯃꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯦ ꯔꯥꯖꯦꯁꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯕꯅꯣ ꯏꯅꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯅꯥꯔꯩꯅ ꯍꯜꯂꯛꯄꯕꯨꯗꯤ ꯌꯥꯔꯦꯗ ꯃꯥ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯤꯇꯝꯅ ꯖꯦꯂꯤꯁꯇ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯁꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯋꯥꯏꯗꯤꯅꯦ ꯑꯉꯥꯡꯗꯣ ꯅꯪꯒꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯆꯥꯛ ꯐꯥꯎꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯖꯧꯍꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯔꯤꯁꯤ ꯖꯦꯂꯤꯁꯁꯨ ꯅꯣꯛꯂꯒ ꯍꯣꯏꯗ ꯄꯤꯖꯅꯤꯗ ꯂꯥꯏꯔꯕꯩ ꯇꯧꯖꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯃꯊꯤꯕꯣꯡꯒꯤꯗꯤ ꯋꯥꯠꯂꯔꯣꯏ ꯃꯈꯣꯏꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯔꯥꯖꯦꯁꯅꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗꯕꯅꯔ ꯔꯥꯖꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯏꯆꯥ ꯍꯪꯕꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯔꯥꯖꯦꯁꯅ ꯀꯩꯅꯣꯅꯤ ꯏꯅꯦ ꯃꯥ ꯂꯥꯛꯂꯒ ꯐꯖꯅ ꯍꯥꯏꯔꯒꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯁꯅꯥꯔꯩꯅ ꯍꯣꯏ ꯂꯥꯛꯑꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒ ꯉꯥꯏꯔꯔꯣ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯐꯛꯇꯨ ꯊꯥꯔꯛꯏ ꯑꯗꯨꯕꯨ ꯑꯍꯨꯝꯗꯨꯗꯤ ꯐꯝꯕꯤꯕ ꯅꯠꯇꯦ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯁꯅꯥꯔꯩꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯦꯟꯁꯥꯡꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯥꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯏꯃꯥ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯠꯇꯨꯅ ꯂꯥꯛꯂꯤ ꯃꯥꯕꯨ ꯎꯕꯗ ꯔꯥꯖꯦꯁꯅ ꯍꯩ ꯂꯣꯌꯥ ꯑꯩꯈꯣꯏ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯂꯣꯌꯥꯁꯨ ꯃꯈꯣꯏ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯗꯥ ꯔꯥꯖꯦꯁ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯔꯥꯖꯦꯁꯅ ꯖꯦꯂꯤꯁꯇ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯖꯦꯂꯤꯁꯇꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯛꯁ ꯎꯞꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯂꯣꯌꯥꯅ ꯖꯦꯂꯤꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯤꯌꯦ ꯗꯥ ꯔꯥꯖꯦꯁ ꯀꯅꯥꯅꯣ ꯃꯥꯕꯣ ꯖꯦꯂꯤꯁꯁꯨ ꯎꯞꯄꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯌꯥꯗ ꯌꯦꯡꯉꯛꯏ ꯖꯦꯂꯤꯁ ꯎꯕꯗ ꯂꯣꯌꯥꯅ ꯁꯤꯗꯤ ꯐꯤꯂꯝꯒꯨꯝꯕ ꯖꯦꯂꯤꯁꯇꯨ ꯅꯠꯇ꯭ꯔꯣ ꯍꯦꯔꯣꯗꯨ ꯅꯠꯇ꯭ꯔꯣ ꯖꯦꯂꯤꯁꯇꯤ ꯂꯣꯌꯥꯗ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯛꯁꯇꯨ ꯑꯃꯨꯛ ꯎꯞꯁꯟꯈꯤ ꯂꯣꯌꯥꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯗꯥ ꯖꯦꯂꯤꯁꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯥꯒꯤ ꯐꯤꯜꯝ ꯏꯃꯥ ꯏꯕꯥꯅꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯏꯃꯥꯅꯁꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯅꯤ ꯔꯥꯖꯦꯁꯅ ꯍꯣꯏꯅꯦ ꯁꯤꯅꯤ ꯑꯗꯣ ꯅꯪ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯂꯣꯌꯥꯅ ꯍꯩꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯣ ꯔꯥꯖꯦꯁꯅ ꯀꯥꯔꯅꯤꯗ ꯂꯣꯌꯥꯅ ꯍꯩꯌꯦ ꯗꯥ ꯔꯥꯖꯦꯁꯅ ꯖꯦꯂꯤꯁꯇ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯅꯤ ꯂꯣꯌꯥ ꯅꯣꯏ ꯗꯥ ꯖꯦꯂꯤꯁꯁꯦ ꯅꯪꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯉꯥꯛꯇ ꯉꯥꯏꯔꯤ ꯐꯤꯜꯝꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯥꯁꯦ
tabak asuki matik sil. Numit kudingi shooting da tawraga laibani. Aduna masana gari thawraga satpa halakpa tawbasa. Masu waraba. Makhoi film gi mina mabu lawba lakpa tindok thinjin tawbasa. Mana sukaya pamda. Aduna nangsa noida jeliski gari driver oiro haiba laklibani. Aduga magi thaba ingkhang film kaikagi tawgadoriba shooting sing asigi matam singdo nangna khara singadabani. Masigi thabakse nang tawro haiba laklibani. Nangbu kai khaliba? Loyana. Aibu haigadrane. Gari thawbudi ai hai. Film gi matam senabadudi ai haigadra khangdiya da Rajesh. Rajesh na kai gi hairoidaino nang lairik haitabachu nate. Film mayamdo mana panaba ngamda tawri. Film magisu sienaba yadi sataba yapoti. Aduna nangna khara matamdo sindok sinjin tawradi pharedana. Loyana. Hoi. Ado yumsida ima mathanta lehawdoisina kamai tawdoino? Khangdreda da Rajesh. Rajesh na hera nang makhoida dum leigadabsu nate. Hoi film shooting ina tambadi ngamdi. Ayuk ngana chatkani numidang thengna halakani. Ado nong phadoksu adum ngan bayawni. Se pangano ni nangbo. Nangna numit kudingi suba saliba thabakto madudagi phanglakpa seldudagidi aikhoi tausina nangi pirakpa space adunane asuki matik yamba hengadoribanine. Loya nang gyan tauni bo nangi damang nayamba ina nungaitadana silaiba thabaknine. Nangsu khangamgani da afawba film star amagi thabak tawba haibasa mipong khudingmakna pamnaribanine. Loya kari komsige khangdi mana khalibase mamagini. Fana wana suba nomba tawruragasu imong sida mama macha makhoi ani khaptang leibanina. Mana numit chupa chathokragadi mama si mathanta lehawgani khanbada ahal oisilakpani nungaitraduna khanjanaribani. Aduga ngasaidagi sanaraisu makhoina sanariba warido tabana machana numit khudingi wana suba nomba chatibani haiduna tawribase masu nungaiba nattabanina hairei. Ibunga nakhoi dada hoina hairise sina pharanine. Imagidi karisu khalunuda ima isa lakpa ngairamlaga loire. Loya sumama de yenglamlaga Rajesh hoida onsinduna hairei. Hoida Rajesh ayari. Ado karam kandagi haudoino thabaktia. Hantakti jelisna oina fatkumai. Hayengdagi haugadabani. Nang hayeng ayuk nganane aikhoida lao. Aduga nangna tawgadaba singdo ai loina hairaki. Si haiduna jelis sel khara lawthoraktuna loya da pirai. Sel du ubada loyana jelis te yengduna hairei. Kaigi paisano tada. Jelis na se lawselo. Sina hanba thabak tawbagi aina nangonda pibani. Numit khudingi pini thagisu pini se si hana lawselo. Aduga thiengna lakpadi yaroiko. Loya asu sel du lawseli aduga hairei. Ado dadagi yumsibu kadayda oidoino? Jelis na card ama lawthoraktuna pirai. Ase sida loini yaurabani. Si hairamduna jelis thokri. Pritam sumatung inaduna thoki. Rajesh na loya do onchinduna hairei. Aina haidro loya. Paisagidi karisu waruno yamna thina paisa paiba mini. Ado kharadi sauganmani ko. Section na thabak tawko. Matamdi soigan. Mana haibadudang phajana taw. Si hairamlaga Rajesh thokri. Loya mama machari thabak ama fangjaba sida harauduna lehore. Numito masum hauki. Mathangi ayukto. Loya ayuk nganna haugatuna magi leizaba mafi marol khara setlaga chananaba tholai. Mama sanare su nganna haugatuna sa khara thonglaga loya bu pisananaba honai. Loya su sak tu saraga cycle tu thauduna jeli soi tamna lagi. Ayuk ngalliba oibana lambi sorok to mi kaya sanaba oidri. Shumlakbana jelis khoigi laikai yoraduna lambi da chalamba al singda hangbada maming satpa film star ama oibana irai laina dumak phangli. Gate to gi mapal de lep laga loya magi cycle do khamduna laiba yum duda maya ka aduna mangak thakatuna yengai. Aduga machil da su soli. Wa ku faja sida. Kari yum no sida. Fajaini. Asloire. Yum sidi singki sisu hamda mali. Kamai sang ni sida. Gate hangak pa ngai rasira nei ba. Ashum na wakhal khanduna lai nei.
Makhoi yunggi thaba ingkhang taungnaba leiba nipa ama thoraktuna gate tu hangai. Gate hanglakpaduda loya su sensinduna hairi. Dada, ay muktang sanghauge. Nipa aduna loya bu inthoklaga hairi. Hay karinu nahi, ngaurabro nangbo. Mi mayum side hekta sangi haribasibo. Kananu nang? Loya na. Dada, ay se dazi lisna laona haibadagi lakpan. Ay muktang sanghauge. Loya gi mafi maroldu da yenglaga nipa aduna. Nangi se ay koi sarjelis ki fellow. Oida ba da ba haisilaga sangi tawriraba. Nafi narolduga cycle sakta asiga sangba yaroy nang. Asumna gate mapalduda loya ga nipa aduga wari sanaduna lairibado. Jealous na mataktagi uraduna laurai. Hey, ma manungda sanghalo. Nupa adu jealous na hairaklabaduda di loya bu manungda sanghalai. Jealous na amuk loya di yenglaga hairi. Kaino dress tu na tawriduna. Kaide cycle no. As ay di buko. Lairamuko. Siya hairaduna jealous makhada prap kumtharai. Aduga loya gi manakta sangsinduna hairi. As kaino nangna selay sibo. Sidi hena tibule hodrobro. Si nangi dress na. Aiga nanga kamaina satmina toino. Cycle sinaga maro lama. Aina ngarang nangona pigiba paisaduna dress khara phajaba ma selaga lakpa yadro. Loya su ikaiduna mana selak liba mafi maroldu da yenglaga hairi. Hoi dada. Hayengdi phajaba selaga laklagi. Jeli su paiduna hairi. Se. Ay nangonda dress ama piragi. Aduga hayengdayine phajaba ma selaga nasado nana lakadabani. Nangsu khalune film shooting tawfamda lairamdoido. Aphauba paisa paiba ngaktani. Sida aina nangi dress tuga aigi mini haina pururadi ay sokoidro. Selao manungda sango. As nang cycle do kadai roma thamamune. Salo yengdeba. Si haiduna jealous murum sonduna sangkri. Loya sumagi cycle do machi yamada kamamduna inarai. Himumduda sanglakpadadi loya di mamit kukkani haiba kaukri. Amukta ukidriba ashuki matik phajjaraba. Yumduda mamit kuktana lay-layana yenglaga laikri. Jealous na mabu tawgadaba tabaksing loy na magtakli. Magi filmgi maramdasu ayamba takli. Loya su lairik laysu haiba anganga maoiba na gyan adum tari. Jealous na. Se. Sige siya sangsing siya. Nang na loy na paisilo. Ama tamangan ba yaba nati. Aruba ngaktani. Masidagi di nang na loy na magsilaga daw. Ama ta soy ba yaroy. Hausiki di shooting mafam da salasi. Mi loy na ngay layramani. Ado nang laido tingmalini. Karanga na lao. Asengba di nang na ise tumba haudo kadabani. Kangedana. Bayana. Hoida. Ay sunga na dilakbani. Get hangamdadana changakpa yadabagi. Mapanda sum layrab. Jealous na. Is laidi geto kokok timba yadro. Apang moy na tawradana. Ay galoy na ratina. Pang bayadi. Ay di afaw mo ay paninine. Mayam na yam yung silakani. Ado nang na namit na nato sing na yengadaba. Miyamata tajarun. Ay na haibadudang tawgadabani. Gyan taray na. Si haiduna loya na gari tawduna makoy ani shooting tawgaduri ba mafumado tamna lakminari. Mafamado yaurabada jealous ti mayam ga punduna makeup kari kara tawraba matung shooting tawba haukri. Loya dadi mana ngasi uriba tawriba singse anaw ba ngakta oibana. Ngak na dum ako ibado lay na yengduna lay. Mafamado da faura ba film star mayama masulayami. Makoy miyam da ubada loya haraw na yengduna lay. Mana dum na yengduna lay ngay. Nupama magi manakta sangsilak na hayri. Ay bunga nangbu kanaga sidalapano. Nahan maghayri uday na. Loyana. Oza. Ay dazilis ka lakpani. Ay namagi driver ni. Nupado hausik namliba film si puputok liba producer Jitian. Jitian si Manipur sidadi fazaba film putok pada maming patjana satlaba ni paamani. Magi anauba. Yam na fazagadaba film amasu namnanaba siyem saribani. Adubo handaki magi nangudoro film ase asuki matik fazagadaba film ama oibana. Hero heroine oigadoro iba singadu mana ningtijana tirakpana. Ngasi shooting mafam asida jealous pusu yengba lakpani. Adubo loya ubada wakal na makanto na wari saba horaklibani.
Jitian na makha tana loya da hangi. Ibungo di angang oina oi. Class kaya karigi nang ba? Loya na. Osa. Ay di lairi ka tamdrida. Class 12 fawudi tamhawi. Adutagi sum paisa laita na to eh. Loya gi isam chamna. Lautok lakoy laita haidurak libawa du tabada Jitian nok fet tau duna hairi. Ihe. Nang di nasil na naw kaya no? Yumda na kana galay minariba. Loya na. Isilinaw di ay tantani. Yumda di imaga ay gatang laymin. Babasu lay kita bakuy. Adosa, ay di film namba ubas siya. Nga sinaahan man. Afaw mayama masulay rami. Horen ay ni yumda yawraga niya. Ay ni nga si urising siya. Imadalo ay natamudoy. Imaga ay gadi film yung bayang pami. Ay natabag suba halaglaga niya. Ima na kay tildagi halaglaga. Sabada TV yang nga dum. Ima ibani disay. Jitian amuk sunok fit tau duna hayri. Ado di nang su TV daga tokpa film kumba pamdro. Nang na film ko kumadiya na koy masu yam na haraw sarani ne natra. Loyana. Pamabudi pami. Hoy. Ay naga TV daga thola di ay koy mada as yam na haraw do isani wasa. Ado pangdi pangaroida. Jitian. Pangni kaidaw fangdani. Nang nasak asuk yam na pazari sidiya. Angang su uiri. Yanida. Loya su nok fit tau duna kumai. Ay hayroida. Ikay jayda. Jitian. Ado di ahanba tawba tabag haibase. Kanasu haiba nati. Yengo. Noygi hausig pawriba zelis haiba angang siya. Asiso niya. Ahanba da karisu hairamba nati niya. Ado bu hausig di sum tawraga hairaiba sini. Ado bu ikay ba di yadi. Film da sunata na tabag ama tawba da niya. Afababu oiraba di ikay bagi maram laiti ko. Ado ibungo. Aywa matang haigi. Nang wakal mo nakalo. Hausimak kumaktraba suyay ko. Loyana. Kaywano sa. Jitiana. Ay siya. Nang na di masakangam laroy. Hausik nang niba film siya. Ay naputo ka film ni. Nambaloy ka dapat kachik tangay raman. Asihek loy baga. Ay ki film amamu nam ka dapat ni. Madugi film duda. Nang si hero oy na. Ay na nang bukuman ba pami. Nang kay kaliba. Loya hayrak libawa adu tabada Jitian da fat yang ay. Adu ka yamna tacha dabagi mawong da hayri. Asin boy rosa. Ay na hero kumdoy ba? Jitian. Hoy niya. Ay na nang bukuman ba pami. Film sida hanadagi mayamna masakang naraba hero makuman ba yan. Adu bu nang ginasang natawse uraga. Ay na nang nihinasang narani kali. Masida nang niyaraga di. Ay nang bu eting tawba hainaba kari no oza kauduna singi. Handaki ay film say. Ay na asayam na saong na tamba film amani. Ibunga. Aduna niya. Nang nakari kanba. Nang nabuyaraga di. Ay nang bu siyam gine. Loya di ingangakri. Taja taba na suloy. Masita tengnaraga. Film gi hero kumuga hayrak basida di. Masyado nungay basu pawi. Ado bu haygadra hay na sukali. Adubo, laibak iyeng lagi kanduna haraw na hayri. Oza, ayaragi. Ado, ay haydraga di kamay taw niya. Jitian haraw na. Ado gidi, tamlaga loyri da na. Yam nung hayra. Nang niyarag pa sidi. Ado di kamay taw ba? Nang gitabag si tok patare. Ay zilis da hayo hay bro. Nang uy na haygi hay bra. Loya na kongge tawri ngay tanjado da. Zelisu sutingi marak tanang ihaktang potha na ba matangoy ba na loyagi manaktalakpan. Ada bu Jitian ga loyaga wari sana to na layram budu ubada sangshin dun hayri. Tamudi sida kay darumi ba? Ada mayam na tamu bu hanghaw bani. Loya ada mon chan dun hayri. Loya ay sa siya wari. Mayak pothagi nang kay no ay gisana na bakarasilo. Si hay dun na zelis magi gari manung da sangkigitaw. Ado bu Jitian na kamdo na hayri. Zelis ay nangonda wa matang hawdo kene. Zelis na. Kaywano tamo. Hekta hayo. Jitian na. Sini. Ay gi matangi film dogi matangdan. Hanadagi haw na Zelis na su. Jitian gi matangi putoka dogi film say. Asuki matik siyal sang na putoka daba mayam na pam na kadaba film ni haybasi. Mahakangi. Ado na haraw na hayri. Iyay tamo.
Nanadum tamogi manganaba tawjarkani. Mathangi tamogi film sidi mai tadori haini. Hojiki matam sidadi ai muk mayamna pamnaba hero leipotida. Tamogi di ai soinanaba tawsagi. Ado heroine di kana tawatare. GTN noktuna hairi. Chumi. Mathangi aigi film se yamna maru oiba film ni. Aduna ai anauba sangi ngama tawgi khale. Aduna nang ai mateng ama pangdaba yadre. Sida lairiba nangi driver ne hairiba angangsa. Ma oina ai film duda kumalagi khale. Mana sabcharani. Ai wakhalna sagatpada aduna ne nangi thabak tawbase ma lepatari. Magi di ahanba oibanina shooting howdringaida kharasu takpi tambidaba yaroi. Aduna hayengdagidi ekta horagi. Matamsi thengthaba yadri. Masimadi nangna mateng pangone ko. Hairak libawa aduda zelisti mamit manal laukthoktuna loyada amuk zitienda amuk yengai. Aduga usittana nokfet tawraga hai. Kainu tamo. Tamo bu ngawur bro. Masigi angangsina tamogi aduk saukrab film do. Kuman gadoiba. Tamo se ngasi khara paisilabo ngawrabo. Kainu ni gyana maita tadabasibo. Zitien chu hanadagi hauna zeliski mawong mataw khangi. Mingonda usit hawaidaba mini haibasi khangi. Aduna masu adung kumai. Ai ngawde koibungo. Ai ngawde. Aina hauzik hairiba singdo. Aseng mangaktan. Taseng ni hek hairak labotidadi zelis khang saw sawalaktuna. Mana haidok loriba waduga ikaibado loyado oina tainaraktuna. Konjel kanna hairi. Hai loya. Nang mana hairisi yadoira. Oiroibungo. Noigumana film kumba oigadaba nati. Naphinarol phawba fajena siningai leitaba nangnaso. Film kumbugi sagatoriba. Oiroi haibi siniko. Aina nasa khara fajere gaidro. Oiroi haibiri siniko aina. Nasa khara fajere gaidro nangisa. Fat haidoko. Yade haiko. Zitien su fingalaktuna hairi. Hiraibungo. Nangi wadudi henmaliko. Ai taagi yauna tabali. Nangise ibungo khara phawre gaina mukliba gaidro ne. Adumaina tawradine kuina satloibo jelisti GTN ngang libaga to tadi loya do unsinura hairi. Loya yade haikro. Kaigino nangna tumina sumlari dubo. Loya su angang oibani. Masadu ithak thakatna. Amada mung yeng tawtuna lairi. Adubu masu hairak libawa aduda yaningba oibana. Zelista yenguna hairi. Dajiles. Ayaningi. Aishu ozana hairi sida. Laibak amuk tangdi yengi. Haigadra yengi. Jelisti mana ngangbagi mayokta loyana kumlakpadudadi ping laukri. Singnaba amaga loyna na kalakpa kamanba fauduna makudo misingduna loyada mamit khana yengaga hairi. Napunsido khara marik mahau thukna hingba ngamnaba sindige taw. Adubu nangna ahenba pamduna thalamgi haina songkhalaklabanina hana lairamba nangi laikut lairaido. Adudagi hena hantana leibak manungda sanganba taridana. Nai masa siria. Si haiduna loyabu laktani inthok lamlaga magi garido yangna thawtuna chakri. Jitina. Kaya da pawkraba angang yungni. Simbirakpa mibu kawkhokpa ngambo. Angang sidia. Yararoi. Loyada mo onsinduna hairi. Ibunga karisu khalunuko. Nangi oja lairidana. Si aiga loina na ngasido nang tinbo oina nangi yumda chalasi. Aduga nangi imadasu ay hairagi. Athubida hawnaba tawsi. Asumna GTN loyabu mayumda tinbiraktuna. Sanarega suwarido sanari. GTN na yamna thawai yauna masabu asuki matik pamjana film kumangi hairaba sidadi sanare su haraw yaduna. Numit sidagi hawna GTN loyabu tambiba hawki. Loyagi masak mataw fazaba wang saubu sawung sabandu ubada. GTN gi film aduda kungadoribe actor singdagi hawraga. Director makoi loinamak haraw yanaduna. Athubida film namba hawnaba lepnakri. Film namba hawdringi mamangda miyamda masak tak oina. Loyagi photo video kaya namduna social media da thadurakpani. Koi hawdi masak mataw fazaba oibana. Loyabu laisabi macha ahal lamaldagi hawraga mipung khudingna pamnaba sonaba hori. Magi film bu ngaiduna lainakri. Miyamni hena pamnarakpa sidadi GTN su peladuna film namba hawnabagi damak
harau harau loya khoida lai Jitiana loya nangbu tadabro osa lai ne loya su thoraktuna Jitian bu makhong songna khurumduna hairi oja kakapiro phak phambiyo Jitian faktuda famthai aduga harauna loya de yengduna hairi loya nang si film kumdringai digi hauna phauba haibadu oirini bunga handakti wajagi film se mai phachana pakni haibase ai khangle ai yam maire aduna hangsi sidagina film se shooting tawba horasiko nang bu lawba lakba thinbagidi ojana mi tharakani adugidi nang kari su khalunu inedo adu suma thanda thanamadu nuaiti haibadi shooting haibase batam haiba manai dedo aduna yumda mathanta khak lehobado ngairoi thengla ganane ojagi di hek leithoba haibaduni aduga ya nangne nabukning sangna honagadabani ko ojana sunangbu yamna pamnaba masak khangnaba saknaiba ma soidun ohengadoribani loya su harau khumai hoyoja ai ojana haibado loina togjari Jitiana phare dudi nangna wari se ineda su tamba aisa lagi ko atopa missing su hara unarugadaba wali aisa le si haiduna Jitian harau thokri mana hek thokibaga ngasai makhoina sanariba warido lumduna taramba rajesu parap changsilakduna loya da hai ai loya nangna tawri sikari nang sibunga aina di laikai inauni khandana nangi phanaba sindiban adugu nangdi migi tawbimal khangdaba angang mingambu oiramidana kanaroi loya nang film do kumba yaroi paisa kayano nangna pamado aikoi pige nang film kumba yaroi ko noigi wajaduda yade haidoko haidokigadabniko loyan kaino darajan haibo aina film kumbabu noida kayam suwagi aidi film do kumni Rajesh hauna loyagi manak nang nasang silatun hairi hai laire sutanaba ngasi saraga haying hengadaba nang gumanaso itaw jelisa singnaba sai napunchido mangaga tokanini bunga nang aina phajana hairi ngaida yahubana phani loya su sauna Rajesh bu inthoraktun hairi aina nangbu laikai gi yamani khanna bebara tabu adugu wangang sangangdo yum sida laklaga hairi banangbo kyam phawbno aina na khoigi kari mangnaba tawkrage chatkra yare ai ngasi phawba kanada su landi aduna kanaba su aina kiri aduga na khoina adumna singnaduna hairaga aina yagadaba nati yama thuna chatkro Rajesh sumai hawba makai saurabani nahan makai de makhoina loya sibu asuki matik hantana khanbani adubu mi su makhoiga chap manaribani landaba mida athiba wahai sizinarurabadi saurakani haibasi khangdabagumna makhoina haiba yade haidana sauduna yumdudagi chatkri loya suma pukningda kari tawrakadoribano haina mi baibadi phawi magi oina mama nattana kanasu leiba natti adubu maram chadana ngammi haidana mangona nganglakpadudadi masu sauduna haikriba wahayaduna kari tawrakani khalluwada wakhalwana yengduna lehori mathanda oirabadi mahak karisu khandana laithokpaya adubu magidamak wajeraklabi mama sigi khanbada loya mathwai nungaitadana lehori ai haki matung sanare su kaithel kumlakladuna mama machado sakhumda wari sanaduna sak ensang thongli ngasai kaithelda sanarega potpham phaminaba mama nabi singna loyagi wari ta saduna phachai haina hogodo sanare harausana noktana masada tamli mamagi mataudu ubada loya su nokse asumna mama masa sak thongba loiraduna makhoi anigi hainabi ama oina mayai kaduda lairiba thainagi piktruk pikpati biyaduda film yengduna sak saminari asomduna jealous asauba fathaba ngamdre Rajesh na tamak iba pau aduga hausik miyam na loya tabu sonarak iba mayam si urubada masadu kalak khamanbana yom khiduna loya bu hatuk lagi khalai magi wakhalduda pritamga Rajesh kana sumateng pangsinduna makhoi om punna gariya mathauduna loyagi mayum tamna lagi loyagi yum siki akoi bada mi kaya taba oidi
yet oida lampa kumba ahang ba inkol gumba ngak talay ba oy bana madugi kudong saba lauduna makhoy ahumdo makhoy na thawrapa gari do khara lapna khamlamlaga loyagi mayum madu tamna sangi mafamdo midang oirabanina isik siklabani lambi du su amuk gari amani sen banattana ka hena sen ba oidre tanjadu da yum madu gi thong do thilai imungda mama masadu sak samina duna TV yenglingi matam oibana thong tamna thilakpado makhoi anina tadre aduna nok tana TV yengduna dumak lai adubu handakti thong do khara kanna thilakpaduda sanareina taraduna garisu khandana fuk hogotuna thong do hangdorakpani adubu mana thong hek hangdorakpaga zelis na mabu mathabak da khoppak na safu kana kaurei Sanare di ahan naga oibani adum na kanna kaurakpadudadi paithokduna tare Jalisu mamana ba ani aduda fat yingai makhoi di loyani khanduna thong yek hangdorakpaga kaurubani adubu mama oirami haiduna su karisu nungaitaba khandana imung aduda prap changsilai loya su mamana paithoraktuna taaduna laibaduda sensinna mamabu hugatnaba hotnai adubu sanare thabak punkattuna wana soro honma ngamda ik tawduna lairi mamagi matawdu ubada loya mamit khana zeliste yengai adubu zelis na maabu su fatching khattuna phuba hore makhoi ahum sangduna loya bu sathina phuri adubu loya su ngai hakti makut handuna phunarami adubu makhoi ahum subana amana magi machil meli amana makut phachin khiduna karisu tawba ngamandana mabu ing na hing sana putharak tanjadu de sanare yamna wana mathabak tu paiduna hogulaklaga machabu phuri badu lepna bani haidana makhoi ahum bu inthok na bahone adubu zelis na amuksu sanare bu makhung na kauduna laktana inthorak mamada adumna tawuda ubda loya su araiba mapangal puthokduna makhoi ahumbu inthok lamlaga mamagi manakta sensilai aduga mamabu fatpam khattuna mapalda senthokina bahonai aduga makhoi ahumna mabu amuksu phaduna thamkri adubu loya makhutna mamabu di thadokti kaptuna haiserai aigi mabu amukta kadbiyo aina khoina haibada loina yaraki aigi imase hospital da amukta puse imase kainom tawkri si haidunu loya masadu inthokduna senana batawse kap mama bu kanbina ba haisai adubu fattaba kalakchaoba miyoi ngakta oikhibana mana haisari badu tabi bagi mahutta hena phutchen ba kauksin ba tawduna masu laimai de inthuduna net ba kawba horakle adubu loya mama bu di sokpa yaroi haibagi mawongda masana kanjinduna tham tanjadu da sanaraisu machabu amuktang munna yengamduna thawai thakri mamagi matawdu uwada loya mapi tana makhya chiktuna makhol thokte kapai adu makhoi omna mabusu sidribo phutuna hatuk lamle loya ga sanarai ga do singamdana yamna wana siba haibadu oikredo mama masadu sire khanglabada zelis thawa sadana noklaga hairi Sinidana aingunda singnaraklamadi sigedani kumjaruro filamdo alairei bakta Rajeshna kamai tawne asiba sidi sumaina sum thanambasi hairo hayingai khoina tawramani kaina amuk singnarakto jala Zelisna mai thado amu yumse thigalakpa ngamdanaba asi haiduna yumdo mai thadoklami mai hek sak ba horakpaga makhoi ahumdo hathu chatkre Laikai tu lairiba misingdo ahingi matam oibana tumna khibagi mai sakpadu khandre lapna sulaina khibana adubu nonga laglaba matam dadi laikai miyam khangdaraktuna mama macha anigi maina tumna saklaba haksang da thidoktuna mathau mangam pangthok pi khirami makhoina di sumna yumsi mai saklaktuna siba oigani haiduna aduma khanakrabani Police na su makhoi damak wakat pinawami laytabana karisu thigatludre asumna numit kharani di hoksenki jelistimana tawkhriba singadugi karisu khanjandana magi hanagi punsida adumak lai adubu miyoibana fattaba tawkhiba haibasi lemna mangba yaroi
Madugi mahaydi adumak phangba tabani. Namitto Jelis tingkara thengna taururaga yumda halakpa matamni. Mathanta garido thauduna lakpana. Isik sikpado nungaiti haidana isay hauna thaduna monda nungaina gari thauduna lakpada. Magi gari mamangduda kanagumba amana shamduna chakki fatlauna. Madu ubada Jelis garido fatkang. Aduga mamay non kalaktuna yengai. Adubu kanasu laytrabada adu garido mu start tawduna tawba hawi. Wakaldasu hausikkidabu garino haidana kanna sumlakpana. Tungdagi khut amana magi magkaurido tak pairaktuna kan hekta melai. Jelis tawrakliba matawsida makut namana magkauri melakliba khuttubu lautukna nabahonay. Makut nama amana gari staring adu paiduna garido butawri. Adubu mamay fatchana sumbangamda garido fere hairi. Asyumna magkauri melamado fat hadorakpadagi Jelis garido kangkama mukami. Aduga magi kaurida tap paiduna yengi. Aduga magi kaurida tap paiduna yengi. Garigo machocho lawa mataiduna layrambaduda garino haiduna yenglakpadadi. Magi kaurida ngakta taiduna layramli. Madubada Jelis kangpre kangduna kanna lawi. Tanjaduda garidugi maning tangba sittagi. Nupa nupi ani punchanaba konjelda kanna nokpagi konjel tarakpani. Makulo tabada Jelis amuk sumasado kangpre kangduna maningda yeng thorakpada. Makuk yaudaba musuk muna kahatlaba miyoy anigi haksang pamduna layramli. Madubada Jelis kanna lauraga garidugi thong hangna bahupnay. Adubu garido thong hangba yakir. Makuk yaudraba haksang aniduda yengduna Jelis masado kibana kanna lauba lepti. Adugu lambida sa iba gari singadasu mana lau kong libadu gari su tadabagumna thauduna loy na sanaki. Jelis maning ontok duna yengduna laibadu ngamdraduna gari su start fat tawduna kanna thawi. Amuk su maning di yengi. Adugu hausik su adu maning isituda ikakaraba haksang anidu famduna layri. Jelis masado fataba ngamdrabani. Gari do mathong maram kangduna thawi. Tanjadudani magi tungda famduna layramba haksangdo magi manaktamna fatpai sirakiba. Madubada Jelis swai lauduna garido kangkam kami. Adubu handakti maakna maning ontokun yenglakpada kanasu layamdri. Pantadana Jelis mayum yawnaba garido araybi thadana kanna tawduna lakpana yum yaurabada garido tawsilai. Mana sumna tengna hailay haibasi kangbana magi mama suma chabong ayramdi. Yumdo isiksi magi thokpa loy na magtumna duna layram. Ayakti Jelis sor tabet honduna gari manungdo machi lengduna famduna layri. Mana nga si uriba singse asing para garino kandunang ihak layram laga masado fathajaduna gari dudagi kumtaragli. Aduga imungda sanglagtuna magi katam na kakatri. Yung yaurabada masado kiba sukhara faraduna sor sang hontok laga famungduda fathiptay. Aduga mamisena uisanduna magi wakholda. Makoy na mama masa hathibado mamit urakpadagi kangpre kangduna mamit patpang thorakpada. Loyagi sakta manba mamit law na panglaga maya higatuna musuk muna. Kahatlaba saktamdo mangonda siyap thaduna munna yenglaga layramlay. Saktamdo ubada Jelis kanna lautuna fukhawalay. Aduga koybado koyna yenglakpada nakalamadana sanaragi saktamdo akiba moongda mangonda noktuna yenglaga takna sangsilaktuna layrami. May kayamadana loyagi saktam layrami. Anito ta Jelis amuk yengduna kanna lawri. Adubu mahang na aduk kanna lawri bado imamdugi miya matana takiri. Jelis ti masado akiba na henkiduna magi manaktam na takna sang silakliba mama masagi akiba fanglaba thawai do yengduna makhada pamthakri. Aduga sitchituna maninghalli. Adum na mahaki manaktam na sumsang silakpana. Jelis ki mamang magtada mama masagi thawai do leplari.
ꯍꯧꯖꯤꯛꯇꯤ ꯖꯦꯂꯤꯁ ꯀꯤꯕꯅ ꯌꯦꯡꯕ ꯉꯝꯗ ꯀꯞꯂꯒ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯀꯞꯄ ꯑꯃꯨꯛ ꯅꯣꯛꯄ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯎꯔꯤꯕꯗꯨꯗ ꯇꯥꯔꯤꯕꯗꯨꯗ ꯖꯦꯂꯤꯁ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯀꯤꯃꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯒꯗꯧꯔꯦ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯏ ꯖꯦꯂꯤꯁꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯖꯩ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯤꯡꯈꯠꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯗ꯭ꯔꯦ ꯃꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨꯗ ꯖꯦꯂꯤꯁ ꯄꯥꯈꯠꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯅꯥꯔꯩꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯒꯨꯝ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯇꯤ ꯉꯛꯅ ꯁꯅꯥꯔꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯩꯒꯤ ꯇꯨꯡꯗ ꯁꯅꯥꯔꯩꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯏꯀꯥ ꯀꯥꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯁꯝ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯂꯤꯁ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯃꯈꯥꯏ ꯊꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯖꯦꯂꯤꯁ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯐꯃꯨꯡꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯉꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯗꯤ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯂꯩꯃꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯃꯀꯣꯛꯇꯨ ꯍꯣꯠ ꯍꯣꯠꯇꯨꯅ ꯍꯧꯒꯠꯂꯛꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯁꯨꯝꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯕꯥꯠꯔꯨꯝꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯖꯦꯂꯤꯁ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯕꯥꯠꯔꯨꯝꯗꯨꯒꯤ ꯀꯥꯆꯦꯜ ꯑꯃꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯑꯃ ꯂꯦꯡ ꯂꯦꯡ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯖꯦꯂꯤꯁ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥꯗꯨ ꯀꯤꯔꯛꯂꯗꯨꯅ ꯏꯔꯨꯖꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯊꯤꯜꯂꯛꯂꯦ ꯃꯗꯨ ꯇꯥꯔꯛꯄꯗꯒꯤ ꯏꯔꯨꯖꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯛꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯖꯦꯂꯤꯁ ꯃꯁꯥꯗꯨ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯊꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯃꯤ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯗ꯭ꯔꯥꯛ ꯇꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯖꯦꯂꯤꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯈꯪꯎ ꯌꯨꯁꯜꯂꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ ꯃꯁꯥꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯐꯤ ꯃꯔꯣꯜ ꯐꯠ ꯐꯠ ꯁꯦꯠꯆꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯔꯥꯖꯦꯁꯇ ꯀꯣꯜ ꯇꯧꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯃꯥꯅ ꯀꯧ ꯉꯥꯡꯕꯒ ꯇꯥꯔꯝꯗꯅ ꯖꯦꯂꯤꯁ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯔꯥꯖꯦꯁ ꯍꯣꯏ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯁꯁꯨ ꯄ꯭ꯔꯤꯇꯝꯒ ꯂꯣꯏꯅꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯖꯦꯂꯤꯁꯅ ꯉꯔꯥꯡꯗꯒꯤ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯡꯗꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯄ꯭ꯔꯤꯇꯝꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯣꯌꯥ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯇꯝꯅꯔꯛꯄꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯖꯦꯂꯤꯁꯁꯨ ꯃꯀꯣꯛ ꯈꯛꯇꯃꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯏ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯤꯇꯝꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯅꯕ ꯇꯥꯕꯅꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯈꯪꯗꯣꯛꯅꯕ ꯔꯥꯖꯦꯁꯅ ꯑꯗꯨꯅ ꯐꯅꯤ ꯑꯗꯨ ꯅꯣꯏꯕꯨ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯂꯩꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯂꯩꯇꯦꯅꯦ ꯄ꯭ꯔꯤꯇꯝꯅ ꯑꯩꯒ ꯈꯪꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯃꯥꯏꯕ ꯑꯃꯗꯤ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨꯔꯁꯤ ꯖꯦꯂꯤꯁꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯨꯇꯤꯡ ꯇꯧꯒꯗꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯔꯥꯖꯦꯁꯅ ꯃꯥꯏꯕꯗꯣ ꯍꯥꯟꯅ ꯎꯅꯔꯨꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯨꯇꯤꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯥꯏꯕꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯃꯤ ꯍꯥꯠꯂꯨꯔꯒ ꯅꯈꯣꯏꯅ ꯍꯤꯡꯅꯤꯡꯉꯤꯕ ꯋꯥ ꯂꯣꯏꯔꯦ ꯍꯦꯔꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯒꯠꯂꯅꯤꯅꯦ ꯏꯕꯣ
ai tauke sese ai tauke sese aruba wa ma haigi masibo na khoina tauba ngamlaba na khoida thawai singaduna ne karisu tauba ngamlaroi dabani se sini na khoina makhoi mama masadubu khatuk laga mai thaduk lami hairiba yumdo maduda chalo adugane mi kana shi udringai ahing nung yaida yumduda ne makhoi gi saru machet kumba kari kari na soidana tarambani madu na khoi changdana thiro madu leibanani na khoi de tamnarak libasi madu bu hek phangbagane potu poduna ai gi nakta lau khangidana aina hairi sa jelisna madu fanglabadi ai khoi da kari su tawrak laroi drosa mai badana kari su tawrak laroi da bani ne chalo chalo potu hek phangbaga puru ashumna makhoi ohumdo amai baduna hairi bawadu thajaduna chatkre makhoi na sathi badu yenglaga mai baduna hayowi is kaya aduna nisi mi bu halaga makhoi ni hingdana ga su taw sari horin na khoi nungai rani ashumna maru ohumdudi numida ngai ba oina zelis ke shooting mafam do oina chatkai shooting mafam aduda hana dagi hauna zelis bu ngai duna lairami jitian su yauri ngasidi zelis film namlibado mak masasu kaino mi taw taw yenglu khuding musuk muba aki ba kaya murak padagi masa nungai ti haidana shooting do loisina ba khairami madana tana pritam garages kasu mamita soiri phari panguda uba horak labani zelis ki mawong mataw tuda jitian magi manakta sangsilak laga khairi zelis nang si wakhal yamna yawdaba pitruk pikpa angangdo adumna tawba mi ama oira leiramine nangna tawba thabakti nangna phangdana kanana phangani ngasidigi aigi film amtada nang yawba yararoi ngasidigi nangi shooting tawba loiramani miyamna pamnarama nangsi kuiraroi miyamna kinaba mi ama oira kadaba si hairamlaga jitian chatkai jelis sumawa lawdi haibagi mawongda sauna jitianda mamit paini yengamlaga makhoi ohum su gari do thauduna mafam du gi chatkai ashumna amada muksat tawduna makhoi ohum numit tarak pa ngai duna laiki masada phawriba akiba pakat pasingdo fana bani haidana makhoi ohum mak yu takduna lairi sum thengsi lakpana pung tara rom tarak pa ado aida gari do thauduna loya hoigi mayum tamna lakli hauk sikti yum do maina sakibagi amot akai mayam paiduna lairami ade akai mayam amusu lairi midanga oibane mafam do imam mamni amamba maragaduda masa na painariba phone gi flashlight adu kaptuna sumsang silai maina tomna disak pangam hodraba posei kharasu ta duna lairami madubu makhoi ohum sangduna kau duna saru maset khairak libado pakta dana thiba horai pritam na mai kaya madasum satho khiduna yengakpada mioi bagi kucha manba matingatuna lairibadu ubada prap changsili aduga makhada fat pham thaduna kucha manbadu da munna ngaiha yengduna lairamlaga ta paiduna singkat kitaw adubu singkat pangamde madugi mutta mabu oina makhada sum sing tharpagum tawri tawrak liba mawongdu da pritam mamanaba ani du bukauduna lawri maduda mamanaba ani du su magi manakta sangsilaktuna karino haiduna yengakpada kucha ma tingatuna lairibadu makhoina su uraduna makhoi sangduna singkhatnaba hotnai adubu makhada famthaduna lairiba pritamdo tamna makhada kanagumba mana singtharapagum ate akai mayam maraktuda masado sum sangsinti maduda pritam kanna lauraktuna mana pairam liba khutto fat thaduraklaga mamanaba aniduda onsenduna hairei ayamukta singhalu naibani makhada sum singthare se ayamukta singhalu si haidana kanna lauri jelis ka rajesh ka ju pritam gi makhut nama paiduna singkhanaba kanna hotnai adu singkhatpadi ngamdri ashumna muknaduna lairingai pritam gi akoibaduda masing thingamdraba khut kaya ama mathang fat laimai tudagi phawgalaktuna pritambu makhada jara singthaki
Mataudu ubada Zelisdi hanna fauba yenglamdana sentoki. Rajesh Pritam na makada lao kongduna sangkribada ubada kina sur tabet honduna sentorai. Adabu Zelisdi mabu ngaibiramdana garido yangna tauduna chatkri. Upai leitrabada Rajesh tu mathwai hingnabani haidana mayum tamna selai. Loya khoiga makhoigadi laikai punbana mayum tamna selaklibani. Adabu laikai pulle haisabatani yumdi lapnabana Rajesh kina maning handuna selakpada. Magi mamangda loyaga sanarayigi thawaido fatlep chilai. Madu ubada Rajesh maning handuna lambiduda tuksale. Aduna maki mamangda lairiba mayek sengpatraba amuksu uda tauduna lairiba thawaiduda yengduna Rajesh mabita na makutlonaduna magi mathwai kanbina ba haisarai. Adubu magi akoibada mama masagi thawaiduna koina malangda paiduna khangna nokduna lairibada ubada Rajesh kina koira ulauduna lairingai tanjaduda. Thawaianiduna Rajesh ta phat pai silaktuna masada sankri. Madudagidi Rajesh mawonga matauna mga kado pere haiduna hugalaklaga nuksit ki mamang thana selaktuna Zelis putanarakli. Somdana Zelis garido pakat thaurakpana lambida garido sum thauduna chalingai magi nakongda loyagi khonjelna nasol pikna hairaklibudu tarai. Nangbu hatkani imagi laman kongani nangna karigi siliba ngaiko aibu ngairangko. Wai singdo tabada Zelis garido thauba ngamlaktraduna fatkami. Aduga mangak nontaduna kina masanikna lairingai garido thong fat hangdorai. Maduda Zelis mamaido fat amuk thangatuna yenglakpada Rajesh oiduna lairambaduda harauna hairi. Itao nang oire aidi nang lehuriga kauruni ibani surabanina phare chaselo. Si haiduna Zelis garido amuk thauge tau. Adubu Rajesh na ma oina thaugi haibagi ingit mangoda taurakpadagi. Zelis na thauro ai sungi hakta pothagi. Asumna Rajesh na garido thauba hawi. Shom takna thaurampadagi garido full speed tat yangna thaurakpaduda onthokduna lairamba Zelis do Rajesh da fat yengakpan. Adubu Rajesh ti mamit kado ngauraga masil da su singlaga nok fit tauduna mangoda yengduna lairamlai. Madu ubada Zelis lauduna hairi. Rajesh kaino nang toido. Mamangda yengo accident thokpa tare Rajesh nang ngaura bro. Si haiduna Zelis na Rajesh ki masado nomi. Adubu Rajesh ti wamata ngangdi. Mamangda yengda ba makai. Mamay to lauk thokduna kanna noklaga mangono yenglakpadudadi. Zelis pakat naman oina gari mamay na bataw. Adubu tanjado da magi tungdagi khut amana lamlakladuna. Magi mamit anido da sang labak kojin na sak tinjalai. Maduda Zelis kanna lauduna sayna kangli. Madudagidi magi makutta mamit anido po tarai. Maduda Zelis kibaga anabaga pununa kanna lauraga pidring songduna lai. Adum na lairingay magi masado amu garido dagi Rajesh na kautaraktuna soro singduna pay. Gari ki tayara duna su Zelis masado teklabani. Aduna hausik Zelis yam na matong sadaba mamit amata yauda masamu su pungtattatuna siri. Rajesh su garido yang na tauraktuna accident toktuna kudakta sirami. Makoy na ay ngamatada bibam sada na tongan mga famda sito na lairambatuda miyam pum na magsing na bafauduna tap na tiga narakpada. Loya mama masabu makoyom na hatpani haiba sikang narakpadagi. Zelis mayam na pam narambado da sing na maghausikti si krabapauba mabu miyam na tina ngang na duna lehori. Matang sida kalaksaoba hairiba wari sa mapungpan rosinjay. Mayamu amuk ka na bikas NBS na kurumjay.